Kumja ing lising ani kun marida District Hospital Thoubal da OPD patient lakh ama lising taramanga chamnga humfunipan laiyengba ngamkhi haina DC Thoubal na phongdorakli. Haukiba Kumja ing lising ani kun marida Thoubal District Hospital da OPD patient lakh ama lising taramanga supna chamnga humfunipan laiyengba ngamduna hospital asigi khwaidagi yamna laiyengba ngambagi record thamba ngamkhre haina Deputy Commissioner Thoubal Hantem Subasna phongdokre. District Hospital Management Society Thoubal Sinduna ngasi DC Thoubal gi conference hall da pangthokba society asigi chahi gi oiba mifam amada saruk yaraduna society asigi chairman su oiriba deputy commissioner na makhata na hai haukiba kumja inglising ani kun marida district asigi law and order da ayetpa apanba kaya ama laikhrabasu hospital asigi doctor nurse amadi staff singna district asigi miyam gi damak kathokpa amaga loinana thabak fazana tawbadagi hospital asida mamangda amukta ukidriba mawongda OPD patient masing yamna layengba khibani chahi asida hospital asida punna emergency patient lising nifu mari chamri maudramapan layeng bangam khi aduga inward ta patient lising aniga chamapan kuntaruk ICU dana chaniga maudra taruk layeng bangam khi hairi hospital asigi ENT department ta endoscopy yauna equipment kaya nauna hapsin khiba I department ge anauba block ama hapsin khiba viral laboratory hapsin khiba district early intervention center hangdokpa kidney patient singi dialysis unit ahum leirambada ahum hapsinduna unit taruk suhan khiba asi hospital asigi chahi asigi oiba achievement ni haina mahakna makhatana phongdokhi loinana miyam na hospital asida lakpa matamda identity card yanba hospital gi staff khaktaga watana biyu atopa masak khangdaba miyoi singdagi checksin biyu miyam na hospital asibu thajaba thambiyu amadi nungsibiyu haina makhatana appeal tawki ngasigi chahi gi oiba mifamaduda Thoubal district hospital gi mathangi chahi da tawgadaba thabak thoram singi matangda khanabaga loinana mamang chahi gi achievement sing film kaptuna miyamda khanganki mifamaduda chief medical officer Thoubal Dr. Y Nokul district hospital Thoubal gi medical superintendent Dr. W Ruhini Kumar Dr. nurse staff amasung society gi atai maru oiba mihut kayana saruk yakhi mayam daina thamjaning base district hospital se hana dagi yemuraga hojik se akogi OPD gi patient se adukki matik hana lerambadagi yam ka hena la 2024 da OPD da akhoi se sahi sida akhoi 265 working days fangi sigi manunga OPD patient se 1,15,568 akhoi OPD patient se akhoi gi district hospital sida leriba akhoi gi doctor sing sina yengbiki aduga loina na casualty emergency da su patient lising nifu ga mari samari ga mau drama pan akhoi yengba ngame daga loina na akhoi gi yamna nungai babna akhoi gi hana inpatient se yam watlam mane adubo hojikti mino miyoibana thajaba hengalapai matungina akogi inpatient oina su akoi 2024 sida 2926 lai aduga akoi ICU da 296 patient akoi admit tawraga district hospital na akoi treat tawjagi haitare aduga loina na district hospital asida akoi 2024 sida hana lerambadagi akoi gi equipment kharajo akoi hengalapa ngame hana ENT gi leramdaba akoi gi endoscopy gi equipment akoi mayam chen jawbo bioi singna dan to bibadagi leibadagi masigi kanabasu ekoi praja singda phanganba ngamjare adagi irai yumja kaisa khudingi ekoi na pangthok jaraga lakpa free cataract surgery sisu hosik phawada ekoi de kenobokta 2024 se dai koi 280 gi mathakta ekoi free surgery to bongam jagre duga loina na district sida leiriba IDP akoigi internally displaced persons sing sisu akoina district hospital sida akoina free the treatment tawjarga akoina free the yariba makai akoina hidak su pizari inau nauna 2024 sida akoigi sida akoina newly functional oiraisi akoigi mid ki oiba tonganba eye block ama pura tongan hojik akoi functional oina run tawba hojare adagi viral laboratory hana fajana ganatrom dabdu hojik fajana fully functional oire aduga DEIC na ikoi angang singi layengbam oigadoriba early intervention center se su ikoi functional oiba hojare aduga loina na Thoubal district ta leiba praja singi yamna nungaiba paw amana ikoi gi hana sida leiriba dialysis unit si machine ahum khatang leirambane aduba hoji government na machine ahum amaga pibire sigi magi part khara ikoi gi battery go UPS ko makitang watna ngaire siga laga di ikoi unit taruk pulap machine taruk suraga ikoi gi district sida kidney gi dialysis tawba darkar taba patients sing da di aduki matik
कानब अमा लेरगनी हाइदुना आई थमजगे अदुगा लोइरकपदा अइना थौबाल डिस्ट्रिक्ट सिदा लेबिरिबा प्रजा सिदा अपील तौ निंगबसी अखोइना डिस्ट्रिक्ट हॉस्पिटल दा लाकपा कांदा कोई मरु अइना कैजुअलिटी सिदा अखोइगी हेक इशू मचा हेक थोय अखोइगी रनर गुम्बा कैगुम्बगा तेंगाइनरुबदगे अदुना यारिबो मखै पेशेंट सिंगना पेशेंट पार्टी ना लाकपिबा मतमदा हॉस्पिटल के आई कार्ड याउदबा मियोई सिंगदी पाउ फाउनबिगनु हाइदुना आई अमुका हन्ना अपील तौजगे अदुगा डिस्ट्रिक्ट हॉस्पिटल के साइट की जो अखोइना पेशेंट अखोइगी केनो सिंगसी स्टाफ खुदिमक्सी अखोइ मागी आई कार्ड अखोइ यालहन्नबा कोइ सुसोइ सोइदना तौजगनी हाइना अपील तौजरगा डिस्ट्रिक्ट हॉस्पिटल थौबाल सिबु मयामना थाजबियो